ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯉꯁꯤꯗꯤ ꯇꯨꯅꯥꯁꯤꯒ ꯑꯗꯨꯒ ꯃꯥꯏꯔꯦꯟꯁꯤꯒ ꯁꯤꯒꯤ ꯃꯆꯜ ꯈꯔꯁꯤꯒ ꯍꯥꯞꯄꯒ ꯑꯩ ꯊꯣꯡꯖꯔꯛꯀꯦ ꯑꯩꯅ ꯇꯨꯅꯥꯁꯦ ꯃꯔꯨ ꯂꯧꯊꯣꯛꯑꯒ ꯃꯌꯥꯡꯂꯦꯟꯒ ꯃꯊꯥꯒ ꯑꯩꯅ ꯇꯥꯎꯊꯣꯛꯆꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯂꯣꯀꯦꯜꯒꯤ ꯄꯝꯀꯤꯟꯁꯤꯒ ꯇꯧꯔꯒ ꯉꯁꯤꯒꯤꯗꯤ ꯁꯤ ꯑꯣꯏꯅ ꯊꯣꯡꯉꯒ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝ ꯊꯥꯎꯁꯦ ꯁꯥꯖꯔꯦ ꯑꯗꯨꯅ ꯃꯤꯊꯤꯅꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯃꯔꯨꯅꯦ ꯖꯤꯔꯥ ꯃꯔꯨꯅꯦ ꯈꯔ ꯊꯥꯗꯖꯒꯦ ꯑꯗꯨꯒ ꯇꯤꯜꯍꯧ ꯑꯃꯨꯛ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯇꯤꯜꯍꯧ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯉꯥꯏꯍꯥꯛ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯌꯥꯝ ꯆꯅꯝꯒ ꯁꯤꯡꯒ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯒꯦ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯌꯥꯝ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯏꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯃꯅꯥ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯌꯥꯝ ꯖꯤꯔꯥ ꯄꯥꯎꯗꯔ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯑꯁꯨꯕ ꯄꯥꯎꯗꯔ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯁꯤ ꯄꯝꯀꯤꯟꯁꯦ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯍꯥꯞꯆꯤꯟꯖꯈꯤꯒꯦ ꯑꯗꯨꯒ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯁꯤ ꯀꯣꯟꯅ ꯎꯠꯆꯔꯛꯀꯦ ꯇꯣꯃꯦꯇꯣ ꯈꯔꯒ ꯍꯥꯞꯆꯤꯟꯖꯈꯤꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯁꯤ ꯍꯜꯗꯤ ꯄꯥꯎꯗꯔ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯔꯦꯗ ꯆꯤꯂꯤ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝ ꯇꯨꯅꯥ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ ꯍꯥꯞꯆꯤꯟꯖꯈꯤꯒꯦ ꯍꯣꯔꯦꯟ ꯄꯨꯡꯂꯣꯏ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯐꯖꯅ ꯑꯩꯅ ꯑꯣꯠꯈꯥꯏꯖꯔꯦ ꯑꯗꯨꯅ ꯃꯍꯤ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯃꯈꯨꯝ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 10 ꯈꯨꯝꯃꯒ ꯑꯩ ꯐꯨꯠꯆꯈꯤꯒꯦ ꯃꯌꯥꯝ ꯃꯈꯨꯝ ꯉꯥꯏꯍꯥꯛ ꯈꯨꯝꯖꯤꯟꯖꯒꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝ ꯃꯤꯅꯤꯠ 30-35 ꯐꯥꯖꯤꯜꯂꯛꯑꯦ ꯑꯗꯨꯅ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯒꯦ ꯊꯨꯝ ꯊꯥꯛꯄ ꯌꯥꯔꯅꯤ ꯑꯗꯨꯅ ꯊꯨꯝ ꯊꯥꯛꯆꯤꯟꯖꯒꯦ ꯃꯌꯥꯝ ꯊꯨꯝ ꯊꯥꯛꯄꯒꯤ ꯉꯥꯏꯍꯥꯛ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ ꯊꯨꯝ ꯊꯥꯛ ꯑꯣꯠꯈꯥꯏꯖꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯏꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯃꯅꯥꯁꯤ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯁꯤ ꯑꯃꯨꯛ ꯃꯤꯅꯤꯠ 1 ꯉꯥꯏꯍꯥꯛ ꯑꯣꯠꯈꯥꯏꯖꯔꯒ ꯉꯥꯏꯍꯥꯛ ꯁꯧꯍꯟꯒꯦ ꯑꯗꯨꯒ ꯑꯩ ꯐꯗꯤꯒꯣꯝ ꯃꯅꯥ ꯍꯥꯞꯆꯤꯜꯂꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯤꯅꯤꯠ 2-3 ꯐꯥꯖꯔꯦ ꯃꯈꯨꯝ ꯍꯥꯡꯇꯣꯛꯑꯒ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯟꯖꯔꯒ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯃꯨꯛ ꯎꯠꯆꯖꯔꯛꯈꯤꯒꯦ ꯃꯌꯥꯝ ꯑꯩꯅ ꯐꯗꯤꯒꯣꯝ ꯊꯥꯛꯑꯒ ꯃꯈꯨꯝꯁꯦ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯤꯠ 1-2 ꯐꯨꯠꯆꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯁꯤ ꯑꯣꯏꯅ ꯑꯩ ꯊꯥꯒꯠꯆꯔꯒꯦ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ